radio nongin hokdokpada ehak isamak yausaki he ahamba hokdokpagi function asida ngasi mangarak subadasu radio nongin ki staff sing founder sing na ningsing biduna ehak kusu ngasi ki function asi part ma ohen biba laibak yamna phabani maru ena yamna nungai jabadi ehak isamaki constituency dagi masigumba yamna mayamna di bitna radio macha ma tobabu haiba adubu Praja ki Manipur Praja ki seva achouba madi sigumba community radio mayam singsina tawani aduna ha ki constituency dagini ha ki kendra dagini haibada yamna isada proud feel tawwa yamna choktok chini ngai oibani haidana ai ha ka su yamna choktokna ujari bani aduna miyam gi mihut ama koina sigumba community service kungang da voiceless oina leiraba yamna remote area sing the sangzalaga makoi ki kholau makoi ki awana mayam sing sigu koi siumba maru ina radio nongin na ngasi radio nongin na keno tawrabni aduna masigi makoi voice taba government da natragana akoi ki liberal concern department sing the taba ngamdro mayam sing tadro mayam sing do kari na have the yamna remote area da like na maram moina natragana atopa factor mayam orambe sigumba medium sing through the radio sing through the akoi yohol libenebu aduna ngasai example amutang leijarada manipur ki puwari da akoi isamak su tab phangroi da radio si akoi su ngasai administrator na ngasai thambirami duni radio tab si musu yam dakar le na masi hamna atopa department mayam sing sigu sam haim da doctor mayam yopire doctor singi fill the lab na chatpa lakba yemang amdaba natragana kari mayam am su thambire bini manipur ki culture da ko hairo pangal chine naw singi sing asai hairiba mari phat chakpa natragana khunung isai pangangi pangal chine naw singi like library basida hana samba mayam sing si usik mangra bane almost extinct place adu masi revive tawda sigumba radio nongin gumba community ki kaino da payam ma mayam sina phone biri ko se koi ki damakta di laibak yamna phabani ngasai bazar rel din na hai biramba samna hai wada oza samul thambiramba education ki field da wariga su NEP sil lakhu matam da national education policy sil lakhu matam da kari changes lakani hai je parents sing na loina ma khanga da na teba masi akoi ki laiba education department na mafam buding chala bi buding chala haiba ngam na teba sigumba radio ki medium ki through the neva mayam kano tawde se health ki fir kano da bu hairo private library private clinic library hospital library ko sai uncle w hoi kari hoki sida akoi ki sida sigi practice tawri sigi akoi mayam ama patients in da sigumba mayam ama kana bangani haiba se akoi radio ki medium da through the people natragati akoi hoji hoi social media ki age ni social media mayam ki through the sunai adu farthest corner of the state ta yohon badi sigum bagi medium mayam sina ne yohon gadru se aduna art and culture da every department hiram kuding ki have direct hybrid education health sport mayam se sapahan basi radio ki achuba akoi ki kano ma sangi hel ai thamjai ana hoi European countries in the certain matamda maruina metropolitan cities is the radio si yam live ne radio channels yam live akoi swai da di huje ani khara tholak pasina tala the support club state countries in the so support club and develop where countries in the hand masing yam live radios kari no hai matamda aina sai thamjabani yam line easily access oiba public the praja aduda hoi ehaksu mayam gi mihut ama manipur gi praja mayam gi representative ama hoina 60 representative leadership da mihut ama hoina ahaksu sigumba akoi gi community gi oiba state gi oiba sigumba radio sing mayam da public service oina library praja gi seva ka wona oina library mayam sing se ahaksu angamba masigi support na hona bada masigi hena akoi gi keno si mapam yamna remote area sing su thumna hona bada ai haksu angamba mateng hona jage radio nongin na ai hak kawi kanu angamba mateng matam gi lakpa da su ai hak ayam ki praja ki bhu namoi na ngam mateng tawna hona jage asigi
रेडियो नोंगिन से लाकदरिबा फ्यूचर कया दसु चौकटपा हेन्ना प्रजा की सेवा तौब ngam oibiyu haiba wahai khunse thamjargai तांग से टेंशन जरगे पुनो